Hi. Matamamada eikhoina yama toina hainaramba wahini aigi phone da virus yaure. Ai phone si da virus yaura male, ai phone si yam lungre, ai phone si hang yam chatle. Hainaramni. Ekhoi su haira I adagi ekhoi manabasing da so koina thengnajai. Haidi phone da virus yaubagi pakhatpasi. Adubu ngasi aina mayamngi mafamda aina haizaribasini ekhoi Android haiba operating system si da virus laite. Phagi nate ko ya. Phagi nate Android haiba operating system si da virus ko pot laite haibasima khangbi horo mayamna. Adu matamamda de ekhoi virus ki yamna pakhatpa leirami. Ada ekhoi Android chibu semgat liba Linux kanagumana Linux sana haibasi sigi sida base tawrga sembani ekhoi Android version haibasi sigi platforms da virus ko pot laite. Aduga ekhoi na data leak oiba haidana ekhoi privacy leak oiba asim khaktang lai Android ta privacy leak oiba si karino haibase ina mamang so panjarabamne ekhoi na application ama download tawu matamda ekhoi na magi permission dubu okay pithokpadu aduni ekhoi na khwaidi soiribse adugi matangda I ngasi khara sugaina haijage adoidi phare aigi ming Sanjit Sharma aduga adom yengbiribsina Yengsinsi Khanghousi Manipur adu ergadi ngasi anuba lawsing ama phangorasi lag Friendsing lai laktuna hairbasu thajabironu Android ta ekhoi virus haiba potsi lai haiba wasi lai laktuna hairbasu thajabironu adu ergadi phare mayamna question nama leire virus leitragadi karigino antivirus haina ekhoi na Play Store da application yam phangi se ekhoi virus ki aki badugi khudong chaba lawraga application developer kangbuna application yam sare haidi antivirus ki ming adu hapani ekhoi phone sina ekhoi di antivirus yaure ai di phone je hang dor ro ha wakhanda hapuriba application duna hanna dum adongi phone du manghalle sim su khangbiro adongi phone du gi mai memory lumhalakani processor da mathau lumhalakani RAM da mathau wahalai amadi mai jabi chang henjali sim su khangbi hor masini ekhoi virus ta thajaru bagi amang hoi ekhoi memory card ama computer da insil laga check to matam da virus yauram ba thengna bi ai virus saiba pot sidi suknagi window platform da haibadi computer da magi mathau laigani haidi mang ta khan bangami virus saiba pot sina masi Android ta di laiti adu boy koina sinariba memory card sida koina net tagi karigumba file mu lawthagera atoppa kanagum dagi computer dagi sei hapto option gi transfer tawnagera maduda virus yaurpa ya memory da yaure ba virus tuna aigi phone sida karigumba akai bombo piroi ma tumin laini ekhoi Android siga maga mathau chana de magi leifam thokpa memory du yaurka lejan adugi memory da khoina computer da insilu matam dadi computer da dadi ai manghuni mangon dadi hayeng akai ba thokan mangam virus tuna magi computer du dadi aduga Android tu dadi ma kaisu doroi tumaga laini kaisu karima mangon mathau kaisu doro aduga virus ai potche adon mayamna jiba mugum lawra di soire ko mayam si jiba gumba ai mi virus araga mai matai oin lawna ba mi so dum yawi ai sum khangjadab dagi adum masi tongan ma su file format program ma khallamni ko masin tanga I sengdok chawgi adu argadi ngasa aina haijabadu application and antivirus haibagi mingda khoina application mayam lawtharaga maduna ekhoi moi dadi senkani application dugi developer kangbu dadi aduga ekhoi dana hanna mai chahoni phone gi mai thuna chupkani processor lumhan yani RAM lumhan yani ai phone thuna sagat hanbada aduna mateng pang sine mangja vibes aduga ngasai gi aina Android ta mangjari potche data leak oiba aigi privacy leak oiba si karmaina ekhoi Play Store dagi application am lawthare mana install torum dai matamda ekhoi da permission ni permission je ekhoi di application dubu install to we yana bagi da ni haidana okay loire install tawre sine ekhoi na komis adu bai aina mayam da haijening go wafam si prama loina aigi yumsi gi thabak subi nanga mi ama aina thiru ren khalasi mana aingonda permission ama ni gani haidi ai adu to we yagadra aina ya sine pithoi adu aina thabak subi na ba purai ba mi duna aingonda hairani ai thagi tolop asuk saba yabra yai si maga mari leinai ko thabak tu mana yaudre adaidi ai adomgi noina sinariba toilet sida aiso khong hamjaba yadra ya pifam thoi kaina maso thabak tawrimni yumsigi maso toilet sida khong hamdre kamai do adum pifam thoi asibo magi thabak tu ga mari leinai ko
mari lehendaba aisho nangi chak phukum du aisu chak chage haira ba aisho nangi phamung du aisu tumgani haira di mana laiba thabak du ga mari leina audi thabak bi da laina chalo hoi kadai digi mi no phur ga tanjini ko ha adu ga chap mani eikhoina application ma lautha matamda application duna tawduri ba thabak tu ga mari leina da ba mana permission ni ra agadi madu ba eikhoina adugi application do ma adugi application du sari ba nupa du ma gi wakhallon du la le have se odo zum khangam ko ni haidi aina video player natragana file manager ama ina lauthare kano dagi play store dagi adugo magi permission na nangi storage sida aina access to we awra sia magi thabak tu gi mathau ni haidi file manager ne adagi video player ni aduga nangi photo video da ina access to we awra yai akoi pifam thoge elo natraga okay pifam thoi aduga adom gi contact list aina access to we awra haradi chanari bro magi thabak tu ga madi video player kari gi man contact list ni deri ba access to na bagidam aduga adom gi message ki data khuding ma aina access to we awra yo adugumba application du ne ba nam thaki application na ji masi khangbi horo madul install tawroi dum ne lang thokhi gedam ne asini google na hairisi google na aikoi da hairisi masini sigumba application thengdarga di happy no adudani aina bitmap aina mamang so aina bitmap chai gi na bitmap chi adugumba google gi rule and regulation ji ngak te aduna maram moiraga play store no moi khoi si intokhi no yaw ya ro play store de gi loba application di aikoi da khudong thiningai gi machak se leite hadi leibadi awre bani adubu play store gi di matam khara khara leiba khuding gi moina survey mam jale matam khara gi matung haidi application sing sina aikoi gi customer sing sita kayam akai ba piri mi gi privacy moina huran ba yawbra adi data leak oibra haiba si moina survey mam jale survey sida kari gumba moi gi rule and regulation sing ngak ta ba application thengna di makoina madubu makoi play store sida gi inthokhine hana warning ma thani nang sumaina kan tore adoi nang semdo haina adu kan da lowdraga di inthokani adu mani inthokpani UC browser matam kuina play store da phangudram ne haidi inthokuram ne ko na moina haizer ga changakpani adu maina bitmap chi so rule and regulation ngak ta badagi inthokipani play store na aduna ne moi si third party website gi phangani aduga hoi akoina film lauthning bagi damak play store dagi natabida website ti changaga hapnei ko keno si bitmap chi masi yamna akhoi phone da yam phatte adubu video adagi film lauthana bagi damak tongana website dagi lowbagi haidi application haptana bitmap haptana lowbagi niyom so lei adu ko nai video sajarake adu ngasi aina haijer bisida bab tabiram ngini aina khanjai haidi play store na akhoi application sing inthokbagi maram jai ngasi ino ji haijer bisini andana data leak oi bai si aikoina piriba permission dugi makha poli aduna masigi privacy leak oi ba haibisi gi mangjaba se aigi phone sida yawri information khuding mak app tu bu application tu bu sari ba developer duna mana loina access to ngami mangon da loina information khuding phangmangam manena aigi bank account sida da lupa lising manga tara yawjob du moina kasu kai to bir oi ana thaje aduga yam shawa account gi sanpham yawrga di makoina madu hacker mo oirarga madu moina logi ba yabagi atugum bakini ngai lei haiba gi wani adugo play store dagi application lok thabiu play store gi di mana survey mamuk check tawi haidi moi customer sing sida kai ba leitana bagi damak check tawuni na makoi da soingam yarum maso moina application du thokini adugo third party website gi low ragadi madugi risk play store id google na pu de haiba sing so khangbi horo sigumba play store gi rule and regulation ngak taba application sing sidi kamdawi haibu aikoina hapsilani phone sida ma ai ayaba yaudana masa mathantana atop application amaga so install tawsilak ngame adumaina processor sida haidi aina phone si karigumba namudana mana manungda tongana background da mathau ma tawbuna processor si bo automatic lumhal leba amadi ram lumhal leba aduna maram warga phone si hang ta ba mathong khangdaba haidi mahusa ka mana da balaina myam ai phone si do urakani adu kan dai khoina singnei virus yaure virus ki natte aduga ikoi ai tongana video ang semjage ram adagi ram cleaner adagi memory cleaner gaina khoina c master adi c cleaner koi sumjit ma sat kap khalaga ki memory ji ai phone ji lumam sengdo omne gaina tawba mkhoi dine ko yamna khoi phone bu manghalip se madui matang na ina video ama semjarake aduga ngasi gi si khangbi horo virus laite haisima khangbi horo khoi gi android haiba operating system sida da virus haiba pot laite haibisima khangbi horo antivirus application sing play store dagi kaidong da lok thabirunu kaisu kana da khoi gi phone bu handra manghan ba poni ma khoi si aduga data leak oibi matang da in ngasi panja khare khangore khoina
permission pibasida soibani permission piramdai da koina khara khara munni yengdigani khangdragasu akhangba mi singda hangaga masi kaino man haise haibna singba yengthokani aina lawtharuba application duga chanaba permission niraktragadi aina ngasa haibadu ai yumda thabak subi ningai thamba mana chana daba permission ingon niragadi puraga haidi thina ngala tan thokibado adu maina application dubu inthokbigo haiba google gi ba wahai wafam ni masi google na mayam da phongdok tan leiramne haibisima thamjaraga ai nungtigi ai take ki oba video sing ai upload tawrakani aduga aina pijariba information singsina adom da kanai khanbiragadi like tawbiramu aduga share tawbo kawbiganu mayam da so hairiba knowledge si khangnabagi tam ai friend ai nung sing da share tawbo kawbiganu aduga subscribe tawdriba friend sing organa ai channel se subscribe tawsinbiyu matungda take kamari lena video sing aina suga aina thagalakpada adona matam chana phangnabagi tam bell icon du sunambiramu hai wafun thamjaraga ngasi gi video si matang si loisinjarage bye bye